इमेज टीवी तराम ओक्सबगल लोइनना ब्रजेश कुमार ना खुमजरी नसिगी मरुब पाउदा मालेमगी शकनायरब इंडिया की थिएटर आइकॉन डॉक्टर रतन थियाम असी लेखिद्रे हायर सेकेंडरी स्कूल की ओजा सिंह की डिमांड सिंह अथुबद पिथोक पिदुना माहिरुई सिंहबु माहि तंब फंगहनबियो हाइना माहिरुई सिंहना फोंदोरकली नुमित निनी चथगदब मशरूम कल्टिवेशन की ट्रेनिंग हौदोखरे लोइनना योनेक्स सनराइज 42nd इंटर डिस्ट्रिक्ट अमदी 69th जूनियर स्टेट ओपन बैडमिंटन चैंपियनशिप 2025 ngasi hokre mapung oi pau lobirasi India gi natana malem gi oina theater gi lamda saknairba playwright director designer musician painter and actor loinana sangit natak academy awardee Ratan Thiam ngasi masagi anaba amana maram oiraga Rims hospital da laikan narba matung laikhidre चाही हुफुद्रा तरेत चुरबा सकनायरबा रतन थियामना लेखिदबदा मणिपुर अमदि मपाल लमदा लेबा मियोय कयाना अवाबा अमदि नुवायदबा फोंदोकनरकली लेकाय गी मियामना नुक्सीना निमाय हाइना कौनरीबा सकनायरबा रतन थियामगी थवाय यावद्रबा हक्चांग ngasi mahaki पोकनाफम इम्फाल वेस्ट डिस्ट्रिक्ट की उरिपोक हावबम देवान लेकायदगी महाकना कुमजा लिसिंगो चापन हुमुद्रा तरुकता लिंखतलंबा उरिपोक कांगसुप रोड समुसंग लेबा कोरस रिपरेटरी थिएटर द पुरक्तुना हाइले कटपा अमदी काय खमनबो उतखि अवावा फोंदोकपा अमदी लेखिद्रबगी मफम दे काय खमनबो ओइना हाइले कटपगी थरमदा हानगी चीफ मिनिस्टर ओक्रम इबोबी हानगी आर्ट एंड कल्चर की मिनिस्टर ओरंबा लांगपोक लाकपम जयंत कुमार सिविल अमदी पुलिस की मकोक थोंबो ऑफिसर सिंह सकनायरबा फिल्म थिएटर अमदी ड्रामा की आर्टिस्ट अमदी उंग मनुंगी अमसुंग सागै नातगी मियोय कयाना सरुक याखि हानगी आर्ट एंड कल्चर मिनिस्टर ओरंबा एल जयंत कुमार ना रतन थियामना लेखिदबा असि मणिपुर अमदी मालेम की ओइना ख्वाइदगी अचंगबा मिसक अमा मांगजबनी थिएटर की लमदा अमदी थिएटर बुनुक्सिजबा चेन चोंगलिबा कयादा रतन थियामना लेखिदबदा असौबा अवाटपा मेंशन बंगमरोइदबा अहांगबा अमा ओइहौरगनी फोंदोखि मसुंगाइबा मकलगी निपाम कोई थिएटर की मूवमेंट अचौबा थौदांग अमा लरमबा मसुमदुबो एक्नॉलेज तौदना इवन इंडिया गवर्नमेंट फाव अचौबा मखल की थिएटर की ओइबा मखल की पर्सनालिटी उन पीएम थोक मखल की द हाईएस्ट स्टेटस द हाईएस्ट अवार्ड उन पीर बने पामा लेगिदबान हाइबसे कोदा लोइनमक सोकपा कोदा लोइनम नोआइतबा मिक्स फीलिंग हाइबताई मतलब लेबा मखल नि मिलने अदा कोइना मसिदा लेगिदबा सोलन चखिबा गंदा पिरमी मखल अचौ मखल बेकम अमा अहोबा अमा थिएटर की मतंगदा असिगिसि पदा ईश्वर की खुयादा इंगना लेबा ओइरसनो फोंदोखि खंजबग लोइना तामुगी थवाई मिरेना मतम चुपगी ओइना श्री हरि की मा थंगई सिंगना वैष्णवनी मासी वैष्णव धर्म द लुपसबा राधा कृष्ण द ngauजबा अमनी अदिमागी सुरोल खाद मतम चुपगी ओइना लेबा पिने व्यू ओइना हाइना आउकुमसे हाइजरगा आई रतन थियाम नेशनल स्कूल्स ऑफ ड्रामा न्यू दिल्ली की डायरेक्टर ओइना इंग्लिश सिंग चापन मरफू तरेतगी इंग्लिश चापन मरफू मापन फाव पुरमी चेयरमैन ओइनसु इंग्लिश सिंग अनीग सुपना तराहुमदोइदगी लिसिंग अनी तरातरेट फाव पुरमी महांगना थिएटर की लमदा कठोपगा लोइना तौब थपु सखंगबिदुना लीजेंड्स ऑफ इंडिया लाइफ टाइम अचीवमेंट अवार्ड खुसिनदुना इकाई खमनखि थिएटर की सकनायरबा पद्मश्री अवार्डी रतन थियामना लेखिदबा द आर्ट एंड कल्चर डिपार्टमेंट अवा फुंदोखरे आर्ट एंड कल्चर की लमददी लेखिदबा रतन थियाम असी अतांगबा मनीनी महाकना थमलंबा पुकै सिंगदी
Taibongpal asida leiriba makai lengdana leirhoragani haina saknaiba filmmaker aribam Syam Sarbana singthakre konung mamang leiba art and culture department pangthokkiba thorom aduda saruk yakiba singna mekup khara tuminna leptuna laikhidraba Oza Ratan Thiambu ikai khumnaba amadi mahangna laikhidabagi awaba fongdokhi thorom aduda saruk yakiba filmmaker aribam Syam Sarbana fongdokkibada Manipur Malayam da masak tang anabu hotnabada Ratan Thiamna lorom kiba tawdang singthani ni Malayam gi oina theater gi masak khwaidagi naiba myoi manga khangat pada khut thek pa yarba lamdam asigi atangba manini haina phondokhi theater gi lamda haithoi singthoiba anabu wakhalol kya puthok pangamba mahaki matik magul singthabagi loiba nairoi mahakumba kaya lamdam asida poklaktuna Manipur gi art and culture bu Masek mangal thohan ba ngamlak ba oirasanu haina yaipa paujel piki nakal amromda ngasigi thorom aduda saruk yakiba art and culture gi commissioner ais Gyan Prakashna theater gi Oza Ratan Thiamna lekhidaba asi Manipur khaktagi natana Malayam pumbagi oina chauna mangjabani haina phondokki ngasigi thorom aduda Manipur University of Culture gi vice chancellor Professor PAODAM Gunindro art and culture gi director Dr. Dinamani art and culture gi retired commissioner M Zoina Singba masak nai mioi singsu saruk yaki Indian theater gi icon ama oriba Dr. Ratan Thiamna ngasi ayuk anganba da masagi anaba amana maram oirga manung matam sadana laikhidabada Liberty Theater kaksingna sinduna Elang Kaina High School Elang Kangpokpi da chathariba theater workshop da saruk yariba mahiroi singna minute amatuminna leptuna awa phondokpaga loinana ozagi thawaina ingna sikna mapu magi manakta potharunanaba thoni jakre Manipur gi nawa chief secretary oiraba Dr. Punit Kumar Goyal gi nomagi khongsat oina Surchampur district chatruba matung halakpagi lambida Bishnupur district ki tongan ba relief camp ani Moirang da leiba Singu Thangjing guest house relief camp amadi Bishnupur headquarter leiba all DC office building Bishnupur relief camp da sangduna IDP singa unakre loinana IDP singi wa takre khongsat aduda chief secretary Dr. Punit Kumar Goyal na IDP singa unaduna IDP sing pukningi wa taki loinana angang singda ahaw athum yenthokduna bijaki chief secretary Dr. Punit Kumar Goyal na phongdokkibada Manipur asi mausagi khusemgi yamna fajaba na thallaba state ama oibata natana ingna chikna leramba state amani athumatamda thoklibu irang asi loisinduna normalcy laklagani thajai mathang Chaygoldadi anauba lengaksu laklaba yai thajai maram asina normalcy hanjilaktuna ingna signa leiba chawkatpa state ama oiba oirasnu haiki asigi chief secretary gi khongchat aduda Manipur lengaki commissioner home and Ashok Kumar su saruk yaba loina SP Bishnupur KSS Ravi Kumar su IDP singa unaba aduda saruk yaki Lecturers Association Manipur Lamna Tha Asigi Kunma Thoidagi Hoduna Sangsilakliba pen down gi Khongjangna Lengaki Higher Secondary School Singi Mahiro Singda Awaba Kaya Mayok Narakpadagi Tongan ba Higher Secondary School gi Mahiro Singna Khongjang Changsin Kre Khongjang gi saruk ama oina ngasi Uripo Ahanthem Laikai da leiba Iboton Sana Girls Higher Secondary School gi Mahiro Singna School gi Get Mamangda Thoktuna Mahiroi singbu mapung fana mahitam halu haina khongjang changchin ki ba khongjang aduda saruk yakibi school gi mahiroi jinchuilu kamaina hai chahi tangkhai henjalakpa iroina mahiroi kaya hojik kosemna loba class 12 ke exam thana ba preparation tawwa haunaraga leirabani adubu oza singna changchilakliba pen down strike na Maram oiraga hojik mahiroi singi syllabus cover tawwa gamlaroidra haibagi mai pai phoknari maram asina oja singna taliba demand sing asi mari leinaba authority na yangchin biduna athuwa matamda oirosion puraknaba
तौबियु महिरोइसिंगबु मही ताकपी तबिहलु फोंदोखि थाखर गाइदो लेरबने अदुबो मसिदा सिलेबस कवर तोबंग अमदबना अखोय छात्र सिंजे हुजिक्सि यामने मी पाइनारे ओजि न्यूली रेगुलराइज तोरिबो ओजा सिंजे पेन डाउन तोबगी द मरमदिगे मोय हुजिक्सि क्लास अमता चंगबी दरे अदुना अखोयसु मसिदा मीटिंग थुना चंगहनिंगे छात्र अमदि ओजागे दमक्ता मसि मरि लेनबो अथॉरिटी ने यामने चंगनिंगे मीटिंग चंगहनबियु अथुबदा अदुगा अमदि सरकार स्कूल सिंग असे सुमाइना तौदुना नोमा नोमगी ओजाना सु ताकपीदा छात्रनसु सुमाइना फजा इंथि नुवाय तौद्रबदी मसे कमाइना सरकार स्कूल असी नोमा नोमगी हंथरक ताबनी मरोमदा लमना संखिलिबा खोंजंगबु सौगलदना चथरिबा पेंडाउन स्ट्राइक द सरुक याखिबा स्कूल असिगे लेक्चरर नौरेम लेशेमबना हाई लेंगाकना नौना रेगुलराइज तौख्रबा लेक्चरर सिंगी फंफम थोकपा ngasi फावबा नमसिनदुना थंबिरी असुक सांगलबा मतम असिदा अवाबा कया खांगदुना महिरो सिंगबु ताकपी तंबीदुना लाखिबनी अदुबु अवाबा कया सिंग असिना हेमलकपना मरम ओरगा ओजा सिंग लायेंगबा ngamdadana laikhidabasu yaukre maram asina oja singi phangpham thokpa sing asi bibi driba fawba khongjang adumak sangsin gani phongdoki protest aduda government na matam chana thabak paikhat tabana mahima sing tambagi kanglon kaihanba amadi mahiroi singda awa piba tawbiganu oja singi from thokpa pe athubada pitopio aikoi larik tabhanbiu lengakna matam chana thabak paikhat tabana oja sing amadi mahiroi singda awaba pibagi thong yaning de haina thaba placard kaya su sizinakhi मानसिंग असी पिथोपियु हाइना गवर्नमेंट दा अखोई पेन डाउन की स्ट्राइक असी अखोई की एसोसिएशन मणिपुर लेक्चर एसोसिएशन मणिपुर ना सिलकपदगी अखोई ओजासिंग की सपोर्ट तौजरगा हाइरिबा अखोई की पेन डाउन की स्ट्राइक असी हुजिक मखाता ना सथजरी अदुगा मखाता बा स्टेप सिंग सु अखोई लाम की मखादा डिसीजन लोपिक मतुंग इना अखोई ओजासिंग लेपतना अदुम अखोई होना जगिने हाइना थमजरी लेगा के सोइबो थौसुलना महिरोइ सिंगी तुंगी करियर मांगहननबा खोनबिगनो महिरोइ सिंगबु महै मसिंग तंबदा अपनबा थोन बिगनो हाइना जोनस्टोन हायर सेकेंडरी स्कूल की महिरोइ सिंगना ह्यूमन सेंस सेमदना खोंजंग चंगसिनख्रे नौना रेगुलराइज तौक्रबा हायर सेकेंडरी की लेक्चरर सिंगी पेन डाउन स्ट्राइक ना मरम ओरगा स्कूल सिंगदा महै मसिंग ताकपी तंबीबा लेपखिबदगी महिरोइ सिंगना वाथोक असी वारोसिन पुरउ महिरोइ सिंगी महै तंबदा अपनबा ओहन बिगनो हाइना खोंजंग असी चंगसिनखिबनी ngasi खोंजंग अदुदा सरुक याखिबा स्कूल असिगी महिरोइ अहेनबा खोमन हाई ओजा सिंगना पेन डाउन स्ट्राइक चंगसिनखिबना महिरोइ सिंगदा अदुकी मटिक अवाबा खुदोंग सादब कया मारोक नहले मरम असिना अथुबा मतमदा मरि लेनबा अथॉरिटी ना वरोशिन पुबिरकनबा थौरांग लोखतपिउ महिरोइ सिंगी सिलेबस कवर नंगनबा होटनाबिउ फोंदोके अमरोमदा पेन डाउन स्ट्राइक चंगसिलिबा स्कूल असिगी ओजा सोफी नोंवै कापम हाई ओजा सिंगना चंगसिलिबा खोंजंग असी ओजा सिंगी ओइना अतोप उपाय अमा लैरक्तबना मरम ओरगा चंगसिलकपनी ngasi numit humni suro fawda lengaki maikaidagi karingo wafam amata phongdorpa leitri taliba oja singi demand sing asi phangriba fawa makhata na adumak changsin khigani oja singi awaba sing asi ubiduna athubada lengakna thabak paket piu phongdokhi होइदा अदुगा अखोई ओजा सिंजे अखोई हनबा लेरोय को वी विल स्टैंड टुगेदर इन दिस स्ट्रगल अखोई पुलप लेमिनगनी अखोई खोंजंग संगसन किनी अंटिल आवर डिमांड्स आर मेट हाइदन हाइजनिंगी अदुना कंसर्न अथॉरिटी सिंगी पुकनिंग चिंजनसरी अखोई अवाबसे कोखनबियु अखोई राइटफुल सैलरी पीबियु अखोई हिंबगी हकसे मतपीगनु हाइदन अखोई हाइजरी जुलाई टांग कुलुमदोइदगी जिरिवाम द लैबा महिरोइ लुप मंगाना जिरिवाम हायर सेकेंडरी स्कूल द चत्तुने एंगसिलुबा मतमदा लिसिंगनी तरानिपान की कॉन्ट्रैक्ट लेक्चरर ओइना अपॉइंट तौख्रबा मतुंग लिसिंगनी कुनिथोगी मार्च टांग निपान द कमिश्नर एजुकेशन एज ना रेगुलराइज ऑर्डर थोक्रबा पुन्ना जिरिबाम हायर सेकेंडरी स्कूल की ओजा तरामथोय अमदी बोरोबेक्रा हायर सेकेंडरी स्कूल की ओजा मरीना पेन डाउन स्ट्राइक तौखिबदगी महिरोइ सिंगदा चाउना एकेडमिक एटमॉस्फेयर दा अकाय पिरे राइट टू एजुकेशन मफुंग फाना फंगंद्रे ओजा सिंगी डिमांड अथुबदा यासनबा पुरकपिउ हाइना ngasi जिरिबाम की बाबू Parada Laiba MSF Office da Pangthokhiba Pawmishinga Unaba Amada Desam Local Council General Secretary and Vivek na Phongdorkhe Akai ko ore right to education mapung pana konan rim doine na oda singi phongkom thokor right sing adu
ꯐꯪꯍꯟꯕꯤꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯤडियाꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ English and Kunipanda Manipur Langakna Hapkiba regular lectures singi from Tokpa Tolo Matam Sangna PBD Habitagi Lectures Association Manipurna Junction Kyo Pandan Strangna Maram Orga Manipur Gilaiba School Singda Chahuna Akaiba Pikre Masina Maram Orga Asi Infal Mayolda Laiba CC High Secondary School gi Mahir Singna Ozana Kongjang Junction Kibadagi Lyric Nikina Tamdre Maram Aduna Oza Singi Pifum Tokpa Tolo Pitopio Aikoi Lyric Tamba Fangan Biu Haina Mahir Sing Kongjang Junction Kre School Asigi Mahiroi Amana High Kibda Oza Singi Tolo Bibi Dabana Maram Oerga Pandown Strike Junction Kre Lenga Ka Oza Singa Yasin Aduna Aikoi Lyric Tamhan Biu Haina High Manipur Lengaki Makada Laiba Higher Secondary School Singda Batau Toriba Oza Singi Tolop Sang Naina PB Dabadagi Oza Singa Pandon Strike Chatariba Lyric Takpinaba Oza Laitabana Mahirosing Lyric Tamba Fangdre Manipur Lengakna Oza Singi Pifam Tokpa Tolop Sing Sang Naina PB Duna Lengaki Higher Secondary School Tamliba Mahirosing Nikin Lyric Tamba Fangan View Mahiroshingi Punsi Kan View Haina Moirang Multipurpose Higher Secondary School Gimamangda School Asigi Mahirosing Nangasi Wakat Kongjang Sanction Kre School gi get Mahiro Singh Thoktuna Oza Singh na Aikoi bu Laik Tamhalu Takhalu Aikoi Mafung Fana Mahai Tamhanbiu Lengak na Oza Singh gi pe PWDagi Thawong Akanba Mohong the condemn Tawi Havana Singh bu placard kya Paidana Pareng Lepdaga Kongjang Sanction Kre Guru Shishya Paramparagi Makada Harinam Sankritana Yagya Mandali Kaksing Khunjai Lekaina Sinduna Nomui Oiba School Mahirushingi Cultural Awareness Program among us Grace Quotation Cultural Development Foundation Academy Kaksing the Pantokre From Aduda Grace Quotation Cultural Development Foundation Academy Kaksing Principal in charge Mayangbam Roni Balana Athoyo Mitung and Mema President Harinam Sankritana Yagya Mandali Kaksing Khunjai Lekaina from Mapu Amsung M Lali in charge Harinam Sankritana Yagya Mandali Kaksing Khunjai Lekaina Akana Mitung Oina Saruk Yaki Athu Mitung Yorol Pilduna Grace Cottage and Cultural Development Foundation gi Principal in charge Soni Plan High Aikoi Ahalaman Singi Matandri Chatnaduna Lak Liba Nat Sankritana Bu Manghandana Tamnanaba Ima Ibel Singna Kanna Honaduna Lakpa Asi Tagat Ningaini Aikoi Iramdam Manipur Asibo Malayamdam Saktak Pada Aikoi Art and Culture na Asobo Thodang Amalori Bani Aikoi Fajakraba Nata Sankritan Asibo Manghandana Tamnanaba Honabada School gi Mahiro Singda Aikoi Culture gi Oiba Awareness Ama Bibiraba Asi Yamna Afaba Kongtang Amani Aikoi Culture Bo Manghandana Thambada Aikoi Kudimak Nasu Asobo Thodang Lopam Thoi Hainasu Fondoki Nasigi Awareness Aduga Mari Lainana Harinam Sankritana Yagya Mandali Kaksing Khunjai Lekai Nupi Artist Singna Mahiro Singda Kubak Ishaishu Uttuna Yanganki Tarataruk Suba Rabina Amadi Sanjit Mihatki Kumon Thorom Ngasi Dokthong Kuno Leiba Thamna Pokpi Community Hall da Pangthokre JSC against the brutal killing of T.S. Rabina na Sinduna Pangthokiba Thorom Aduda JSC President Nahakpam Memsa Lamdeng Kuno Tauthong Kuno Women Welfare Association gi Advisor Asom Jilangambi Amadi Nupi Kunai Lamsang Kaitelgi President Katrimayum Rasina Mitunglen Sing Oina Saruk Yaki Lisingani Mapalgi July Kulumdoida Khairamban Kaitelda Mihatki Nahato Pikraba T.S. Rabina Amadi C.S. Sanjit Anigi Photo da Haikat Lekat Tamduna Ikai Kumnabo Uttuna Pangthokiba Thorom Aduga Mari Lenana JSC against the brutal killing of T.S. Rabina gi convener Antem Silana Fondorpada Thorom Asi Chahi Kudengi Leibak Miyamna Adugum Laba Tamtiba Mihat Adugi Mayok the Lepdi Amadi Asuma Wild Pangan Pam Tui Haibadu Kangananaba Pangthokuna Lakpani Matam gi Lairiba Laingakna Tamtiba Mihat Adugi Achumba Wild Asik Nasi Pauba Pangandana Tamliba Asimak Yamna Laibak Tibani
तोान तमथीब मिहात कया लेख्रबसु केसिंग अदु लोइसनबगी महुत्ता मतम सांगना अचुंब वायल दी फंगदना लेरी रबिना अमरी संजित की मिहात असिगी अचुंब वायल फंगननबा मियामना ngasi su takhlli amadi leiwa lenga amadi mari leinabasing nasu ahen bamyang sangbiduna athu matamda miyamda asumba while phangan biu haina su phonokhi mushroom cultivation and vermi composition hai bahiramda numit ini go aba training program hodokri awang singkhai laifam pana yaol lamjing lup khunrakpam na krishi vigyan kendra imphal is amadi DEE Kau Imphal ga punna kusam narga Imphal East District ki khundrak pam makhalai kai asa club ta pangthok kiba thoram aduda awang singkhai laipam pana yaul lamjing lup ki advisor hawaijam samarendrana hai thabak sufam nompham khangdana senthok leitana leiriba maru oina naha singda yamna laina senthok lehanba yaba lambi thirakpada mushroom cultivation amadi vermi composition asisu ama oibana naha singda senthok lehanaba amadi lamdam asige semitlon dasu kanaba kharada oirabasu puraknanaba pandamda ngasigi training program asi pangthokpani phungdokki training aduda trainer ahumna mapam adugi trainee nifu henbada matau karamna sengum thagadage haibagi matangda nikthina takpi tambiki Film Forum Manipur gi 2025-28 Fawagi Nauna Chairman Kallaba KS Kuleshwar Amadi Office Bearers Sing Opgi Tharam Ama ngasi Cine Artisan Technician Association Katana Sinduna Sijamai Kongbam Lambi Leiba Agyagi Saksang Brahmapur Mangjil Mamang the Pangthokri Tharam Aduda Wangke SG MLA Thangjam Arun Kumar DIPR gi Hanagi Director Megachandra Kongwam Senior Artist Technician Association Kata gi President Ais Nimaina Athoiba Mitunglen Sing Oina Suryaki Loina Theater gi Lamda Miyamna Sakhangnarba Ratan Thiamna Laikidaba Asida Minute Ani Leptuna Ikai Khumnabasu Utki Thoram Asiga Mari Lenana MLA Arun Kumar na Manipuri Cultural Amadi Tuan Bahiram Kayada Film na Samaj Asida Paujel Piduna Khanba Ngamgadarubani Karigumba film da aranba dialogue na singba sing pi khiba matam da lana chatkiduna samas asida mangjaba kaya oiraktuna chatkhibayai Manipur film da nauna khongtar liban hasinga film forum gi chana kanglon sing tung koina leinanab gi damak ngakna chatpa mathau tai amadi Manipur gi film sing puthokpa matam da top pamasak thokpa film puthokpa ngamlabadi lamdam asigi film sing mai pakpa film ama Oihan Bangamgani Haiki. The Youth Unity Strength Isok Amadi Bishnupur Forest Division ga Punakosam Nana Sinduna Nambol Eshigi Manung Chana Laiba Isok Singpu Sing Asawada Uchara Kya Thakre Uchara Thava Aduda Isok Gram Panchayat Ki Pradhan Warepam Deben Depo Bishnupur Waikom Romabai RFO Bishnupur Forest Division RK Sadananda RFO Bishnupur Range Mutum Nilamani RFO Marang Range Hidang Mayum Gitchandra Amadi the Youth Unity Strength Isoki Member Singna Saruk Yaduna Uhai Fan Bayauna Uchara Chamri Hena Athaki Hawak Chow Ikai Police Station da Konba Saiton da Leiba Lamjing Maira Mahikol School Saiton da Ngarang Class 6 Damliba Phagak Chow Ikai Awang Leikai dagi Puris Sabam Santos Elias Pictru Sehi Traum doi Kauba Mahiroi Ama Ngarang Thori Yanduna Sire Heba Thodo Thokraba Matungda Ngasi District Administration Bishnupur gi Maike dagi ADM Bishnupur Tojam Open Draw MCS na School Aduda Laktuna School gi Reading Room Amadi Boarding gi Pibam Yangshin Kre ADM Tojam Open Draw MCS na Lusingba District Administration gi Staff Sing na School Adugi Laik Tampam Ka Sing Amadi Boarding gi Tumpam Ka Sing da Matang Sangduna Yangsilaba Matungda Boarding da Lairamba Agang Singa Wariwatai Sanaduna Boarding gi Matang da Wa Hangki Loina ADM Open Draw na School gi Founder da School Amadi Building gi Capacity gi Matung Inna Matungda Angang Lona na ba Yathang PK Makhatana ADM Tojam Open Draw MCS na Ngarangi Thodok da Laikitraba Mahiroi Santos ki
Phogak Chau Ikai Awang Lekai gi Yum Satuna Mahaki Apokwa Purit Sabam Ningthem da District Administration gi Maike gi Kudak ki Oiba Tengbang Oina Sel gi Mateng Piki Loinana JSC gi Myoishing Gasu Unaki ADM Open Door na Fondo Kibda School Asigi boarding Toribasi Magna Katok Amaga Loinana Toromi Adubu Angang Tariat Tungadaba Pamungda Angang Tarane Tuman Basi Yamna Asoiba Amani Aduna Kara Semdok Sadok na Pokta Piram Le Aduga Laikiraba Angang Singi Matangda Ngasi Postmortem Report Lagani Report Ki Matung in a district administration a local from talk for action sing local agani haiki JSC convener Hayambam Jayana Fondo Kibda Ngasi Kumbi SG MLS Prem Chandra Lakuna Misi SG Chumba Langla Langjin Puthopada Mateng Pangani Hairamba Amadi Mateng Panglamba Aduga district administration mai Kedagi Kudaki Oba Selgi Mateng Pangbiramba Tagatli Aduga Matungda Asigumba Thodok Toktananaba Mapam Sida Natana Manipur gi Lairiba boarding gi Pibam Singsu Lengak na Yangsing Haningi Aduga Ngarang print media Karada Siriba Ngang Sida suicide note manba Se Yarmi Hybrid Singba Phil the Satana Pau Fonglak Pasi Nuai Tabakaya Pohale Maram Aduna Singdok Piro Matung Dadi Media Singna Phil Dagi Pau Louraga Pau Phongbiu social media Dagi Pau Lobigano Haiki Khundrakpam SC Faudna Cheliba Imphal Cycle Lambi ki Pibam Ka Hena Soksilakpana Maram Oirga Matam Khara Chatpa Yadana Khundrakpam Kendra Development Committee KKDC na Sinduna Khundrakpam Kendra gi MLA gi Mityang Makhada Samjinba Loire PWD na Tumu Matamda Lambi SC Samjin Biohana KKDC gi spokesperson Nongthombam DJ na permission Phongdokre Bau Prada Leba Khundrakpam Kendra gi MLA TS Lokeshwar gi quarter da permission go unabada DJ na Makhata na Phongdokibda Lambi asigi Pibam Ka Hena Soksilakpana Lambi gi Khudong Thiba Thodok Yamna Toina Thorakpana Maram Oirga Hokiwa July Tara Mangada PWD ki Chief Engineer ga Unadana Lambi Asi Samjinanaba Haijaki Chief Engineer na Hujimaki Oina Sel Amata Laite Haina Harakpadagi Lambi Asi Lanai Oina Samjinjagi Haibada Langaki Ayaba Laurakige Haraki Miyamna Tengnariba Awabaka Hena Henjilakpana Hokiwa July Kunda KKDC ga Lambi Asida Cheleba passenger auto gi Union Singh Amadi Mairapai Singa Pulaga Lambi Asi Matam Khara Chatpa Yanana Samjin Kre Hojik Shamliba Kusem Asidi Nong Amuk Lakpada Hanagi Pibam Aduga Chap Manana Laikigadabana Department Maikadigi Atubada Samjin Nanaba Honabu Lambi Asigi Pangai Dagi Sambai Fawi Kara Kahena Sogliba Mufam Singh War Footing the Samjin Dinaba Kundrakpam Kendra MLA TS Lokeshorna Assembly Mifam da Puthokpada Matam Dugi Chief Minister na Lupa Lak Yankairom Kaitok Laga Kudaki Oina Samjilage Haina Tazaba Pikiba Adu Ngasi Pauba Tabakto Ontoktana Lairiba Asi Tabakto Ontok Nanaba Honabu Lambi Asi Sembi Dabana Maram Oirga Khoishau Naraba Miyamna Sangshilakpa Khongjang Khudingmak KKDC su Sogot Lagani Haina su Mahakna Makha Taki Pasoi Kendra ki manung chana Lairiba Takil Gari Road Haina su Khangnaba Takil Industry Lambi gi Film World Class ki Lambel gi Wangmada Leire Hokyo Chahi Anirong gi Mamangda Kendra asigi MLA Sapam Kunjesona Lambi asigi Sem Sabagi Thabak Yangchiladuna Hairiba Lambi asi World Class ki Lambel ama Ohinana Hotnagani Masibu Ohinana Honabada Akoibada Lairiba Miyamna Corporation Pibiu Haina Phongdok Khrabsu Maikai Kayadagi Lambi asibu Sembinanaba Phongdok Narakpadagi Ngasi Hairiba Kilometer Ani Dasmik Tarukpom Sangba Lambi Asigi Pibam Paumi Tim Amana Chatuni Yang Chulubada Asuki Matik Pataba Thena Tibaga Loinana Lambi Asigi Thorakpa Ofulna Kudong Sadabakaya Technaraki Amromda Sewage Project Sembagi Mapam Ayambada Toktok Kibadagi Sauna Apanba Pidabas Nate Asumba Lambi Sembagi Tabak delay tawba kaya asina world class ki lambel ama oinanabagi mangdudi maphaunaba ngamgani haibagi thajabagi wangmada leire adubu kadai phawba ngamgadoribuno haibadudi MLA asigi mathakta leire ngasi pawbigi team aduna
lambi asigi phibam yengchilubada lambi asigi nak yetta tariba miyamna penda wafam kya phongdokna pagal loinana hairiba lambi asi lenghakna athu matamda semba lotion binana wafam kya su phongdokna rakhi Bihar da oriba special intensive revision SIR of role gi matang khanasi haiduna opposition na protest sanction badagi parliament ki house animakta business sathaba namkidre lok sabha da opposition members sing na house ki well da thomjinduna SIR gi matang da khananaba slogan kya lauduna protest sanction ki speaker om birlana lambi sorok ta tawgada thong sathai haiduna warning piki Rajya Sabha da su manaba protest sathabadagi ahan bada namit jungba pawba mipam hethoki tungda nungthilpung ani pawba amuk hethoki matungda opposition members singi protest leptabadagi ngasi nomugi oina mipam hethoki sanabagi paw Manipur State Badminton Association na sinduna punna district mapaldagi lakpa sanroi chamag kumapan na saruk yaduna numit marini supna sathagadaba the Yonax Sunrise 42nd inter district amadi 69th Junior State Open Badminton Championship 2025 ngasidagi DM University campus laiba MSBA Indoor Stadium da Thongju Assembly Constituency ge MLA oibata natana MSBA ge president su oiba thongam Bishojit na haudokre Badminton Championship haudokpagi thorom aduga mari leinana MLA thongam Bishojit na hai afaba sanaro ema puthokna na honabada imung manung club association amadi mipung khudimagna sanori adubu poning thogat piba mathau tai masida natana sanori singna masada aki tujungba yauduna masagi haisingba kaya adu uthoktuna atoppa nakal gi sanaroi singbu thengnaba ngamnanaba honabada lamdam adu ing tappa tangdu laitaba mafam ama ohenba ama changi loinana malemgi miyamna manipur bu sports ki powerhouse amani haina khangnariba asidagi henna malemda sakta nanaba honabada afaba sanaroi kya ama puthokpa mathok tai pikliba angang singdagi hoduna sanaroi sing puthokna naba honabada sanaroi singda wat apa laihandaba masamau fana amadi thaksi khasi naina sanaba sanaroi kya puthokna naba aikoi punamakna honapam thoi sanaroi singna landam asigi mingchat purakna naba honabada lawriba thodang asi yam chawi amadi ngasidagi hogodoriba badminton tournament asida saruk yariba sanaroi sing asidagi khangatlaba sanaroi sing aduna awang nongpok thangba state singdagi khangatlaba sanaroi singa tongan ba tournament kayada thengnaro matung madudagi amuk khangalaklaba sanaroi sing aduna national ki thakta pangthokpa tournament singda saruk yarugani hansu fondoki Sheikh Babu Masa Memorial Trust na sponsor tawa amadi All Manipur Football Association na sinduna punna team tani pana saruk yadna group ani thokna khaitoktuna Lamdong Artificial Turf Ground Sathariba ani Suba Premier League 2025-26 ke ngasi sanaki ba anba match da asupi mau amadi su Sawalban ani akan ba lamba tawduna sanaki ba match da asupi mau na SU Sawalban bu panjal manga soino da maitio piki amadi ani suba match oina ava category amadi AFC angtha ani sanaki ba match da team ani mangna apiu matangi manung da panjal amata janaba ngamdana draw oiki loinana League round asige hayengi ahanba match oina ayupung mapal tabu matamda KIYC Khetri awang lekai amadi YSWA ulo sanaraba matung ani suba match nongtel pung tarani thoiga minute tara mga tabu matamdana FCR none amadi SSU singjamai ani lamba taunargani hari Mayang Imphal Assembly Constituency ki banung chan badalaiba Imphal Rural Football Academy ITFA uchiwa hayal na sinduna uchiwa hayal da laiba ibado ikop ningtho maru nongsabagi sanabungda chatharakkiba ahanba Imphal Rural Football Academy Cup 2025 9-a-side men's football 15 under 15 football tournament ki winner mukta FC uchiwa wangmana winner oikre Sahi asigi me tang kun mga dagi tim tarani thuna saruk yaduna chatharakkiba tournament asigi ngasi chanakyo final match ta mukta FC uchiwa wangma amasung ibudo FC uchiwa leirak achowa anina sanakkibada tim animangna apio matamgi manungda panjal awamta
अमत चनबा ngamdabadagi penalty kaunabada mukta FC na ibdo FC panjal Nepal tariat maiti ba piram duna winner oikibani asigi tournament lotion ba thorom aduda Manipur State Assembly Speaker Thokchom Satabarta na athoiba mitung mayang Imphal Assembly constituency ki MLA Kongham Robindro na thorom mapo kairau SC ki MLA Laurembam Rameswar Khetrigau SC ki MLA Sheikh Nurul Hasan anina akhanna mitung sing oina saruk yaki Aroi bada maroi pau amuhanna Malem ki sakna raba India ki theater icon Dr. Ratan Thiam asi laikhidre Higher Secondary School ki Oza Singh ki Diman Singh athuba da pithok piduna Mahiroi Singh bu mahi tamba pangan biu haina Mahiroi Singh na pangdok narakli Nabit nini chathagadaba mushroom cultivation ki training hodokri Loinana Yonex Sunrise 42nd Inter District Amadi 69th Junior State Open Badminton Championship 2025 ngasidagi hokre Nasigdamakta di paudam pijaba matang asida loishinjare medang tabirabo khwai puno po amuka hanna khurumjari